Assam Da Echao Maram Oiraga CHAHI NOURIBA Angang ani Yaona Meeoi taruk LEIKHIDABAGA LOINANA HOUJIK PHAOBADA Echao ASINA Maram Oiraga LEIKHIDABA migi masing humudani thoi SUKHRE HAINA Assam State Disaster Management Authority ASDMA gi report amana HAIRI Assam gi maroiba turel singi manungda Brahmaputra Subansiri Burhiding Dikhu Disang Kopili Sankos Barak amadi Kusiara turel gi launambal kairakpati gi Assam gi tongan me district kunga taret ki Meeoi lakh 19.9 rom awaba mayok tari haukiba pung kunmari gi manung de sing ichau gi chang asi khara makai hanthakrabasu khudong thiningai ori ichau asina khwaida ki tamthina sokhaliba asi Dubri district na ori district asina chaurak ta Meeoi lakh 4.8 rom ichau asi gi awaba mayok tari Amaromda Kasar Barbeta Golakhat amadi South Salmara district asu ichau asina chauna sokhale ichau asna khul lising ahunga chamayangkhai amadi lau unana balam hectare lising yangkhai rom thumjintuna Leikhire state asigi tongan ba mafam da hangliba flood relief camp sing da chaurakna Meeoi lising yangkhai rom da changjafam lauduna leidi amadi Meeoi lising kayana center gi relief aid singi mapal tangduna leidi se disaster response force SDRF na mafam kayadagi Meeoi kya rescue tawbagi thabak leptana chathari IMD gi report matungina ichau mayok na riva samda lakliba numit kharani asida nong chukhigani haina phongdorakpana miyam da hena nungnang bapuknare haina su pawasina makhatari